ꯑꯍꯥꯟꯕꯃꯛꯇꯗ ꯌꯦꯡꯕꯤꯔꯤꯕ ꯚ꯭ꯌꯨꯋꯔꯁꯤꯡꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯌꯥꯝ ꯉꯁꯤꯁꯨ ꯐꯔꯅꯤꯆꯔꯒꯤ ꯑꯥꯏꯇꯦꯝꯗ ꯑꯩꯈꯣꯏꯒꯤ 5 ꯐꯦꯁꯀꯤ ꯑꯜꯃꯤꯔꯥ ꯑꯃꯒ 4 ꯐꯦꯁꯀꯤ ꯁꯣꯕꯣꯛꯁ ꯑꯃꯈꯛꯀꯤ ꯚꯤꯗꯤꯑꯣ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯑꯗꯣ ꯃꯌꯥꯝ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐꯔꯅꯤꯆꯔꯒꯤ ꯑꯥꯏꯇꯦꯝ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ 4 ꯐꯦꯁꯀ 5 ꯐꯦꯁꯀꯤ ꯑꯜꯃꯤꯔꯥ ꯑꯃꯒ ꯑꯩꯅ ꯇꯣꯉꯥꯟꯅ ꯃꯌꯥꯝ ꯁꯦꯠꯇꯤ ꯁꯦꯠ ꯑꯣꯏꯗꯣꯏꯅꯤꯀꯣ ꯁꯤꯒꯤ ꯑꯩꯅ ꯅꯝꯖꯔꯤꯕ ꯃꯥꯒꯤ ꯇꯥꯡꯀꯛ ꯑꯣꯏꯅ ꯚꯤꯗꯤꯑꯣꯁꯦ ꯃꯇꯦꯛ ꯑꯣꯏꯅ ꯁꯦꯝꯖꯔꯛꯀꯦ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯁꯦꯠꯀꯤ ꯑꯣꯏꯅ ꯄꯨꯂꯞ ꯁꯦꯝꯕꯁꯤꯗꯀꯣ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯁ ꯀꯣꯟꯅꯅ ꯚ꯭ꯌꯨꯋꯔꯁꯤꯡꯅ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯁ ꯀꯣꯟꯅ ꯗꯤꯇꯦꯜꯁ ꯄꯨꯝꯅꯃꯛ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝꯅ ꯁꯥꯡꯈ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯁ ꯀꯣꯟꯅꯅ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯥꯍꯧꯗꯕꯀꯣ ꯈꯪꯍꯧꯗꯕ ꯌꯥꯎꯋꯦ ꯑꯗꯨꯅꯀꯣ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯨꯃꯥꯏꯅ ꯃꯇꯦꯛ ꯑꯣꯏꯅꯀꯣ ꯑꯩꯈꯣꯏꯒꯤ ꯑꯜꯃꯤꯔꯥ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛꯀ ꯁꯣꯕꯣꯛꯁ ꯑꯃꯒꯀꯣ ꯑꯩꯈꯣꯏꯒꯤ ꯎꯄꯨꯒꯤ ꯁꯦꯠꯁꯤꯒꯤ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯄ꯭ꯔꯥꯏꯁ ꯀꯣꯟꯅꯅ ꯗꯤꯇꯦꯜꯁ ꯄꯨꯝꯅꯃꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯁꯨꯝ ꯌꯦꯡꯕ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯚ꯭ꯌꯨꯋꯔꯁꯤꯡꯅ ꯌꯦꯡꯕꯗ ꯍꯦꯟꯅ ꯚꯥꯞ ꯇꯥꯒꯗ꯭ꯔꯥ ꯍꯥꯏꯅ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯖꯔꯛꯄꯅꯤ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯔꯐꯥꯎ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ 5 ꯐꯦꯁꯇ ꯍꯥꯟꯅ 5 ꯐꯦꯁꯀꯤ ꯑꯜꯃꯤꯔꯥꯁꯤꯒꯤ ꯍꯥꯟꯅ ꯗꯤꯇꯦꯜꯁ ꯄꯨꯝꯅꯃꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯍꯥꯟꯅ ꯈꯪꯃꯤꯟꯅꯁꯤꯀꯣ ꯑꯗꯣ ꯃꯌꯥꯝ ꯁꯤꯒꯤ 5 ꯐꯦꯁꯀꯤ ꯑꯜꯃꯤꯔꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯆꯜꯂꯤꯕ 5 ꯐꯦꯁꯁꯨ 4 ꯐꯦꯁꯁꯨ ꯁꯣꯕꯣꯛꯁꯨ ꯀꯣ ꯆꯜꯂꯤꯕ ꯎꯁꯦ ꯑꯩꯈꯣꯏꯒꯤ ꯎꯅꯤꯡꯊꯧ ꯉꯥꯛꯇ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯁꯤꯒꯤ 5 ꯐꯦꯁꯁꯦ ꯃꯃꯥꯡꯗꯁꯨ ꯆꯟꯈ꯭ꯔꯦꯀꯣ ꯑꯗꯣ ꯆꯟꯈ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯗꯤꯖꯥꯏꯟꯁꯦ ꯈꯔ ꯁꯦꯝꯗꯣꯛꯑꯒꯀꯣ ꯀꯁꯇꯃꯔꯒ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯀꯁꯇꯃꯔꯅ ꯃꯥꯒꯤ ꯀꯥꯟꯅꯒꯗꯧꯕ ꯃꯑꯣꯡꯗꯀꯣ ꯃꯥꯅ ꯅꯨꯡꯉꯥꯏꯖꯒꯗꯧꯕ ꯃꯑꯣꯡꯗ ꯇꯥꯟꯅꯃꯤꯟꯅꯔꯒ ꯁꯦꯝꯗꯣꯛꯄ ꯑꯣꯏꯗꯣꯏꯅꯤ ꯗꯤꯖꯥꯏꯟꯗꯣ ꯑꯩ ꯃꯌꯥꯝ ꯇꯞꯅ ꯁꯨꯝ ꯚꯤꯗꯤꯑꯣꯁꯤꯒꯤ ꯃꯈꯥ ꯇꯥꯅ ꯍꯥꯏꯖꯔꯛꯀꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯐꯥꯎ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨꯒ ꯃꯌꯥꯝ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ 5 ꯐꯦꯁꯁꯤꯒꯤ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯒꯤ ꯏꯟꯇꯔꯤꯌꯔꯁꯤꯅ ꯑꯩꯈꯣꯏꯒꯤ ꯗꯤꯁꯇꯦꯝꯄꯔꯁꯦꯀꯣ ꯋꯥꯏꯠ ꯑꯣꯏꯅ ꯊꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯋꯥꯏꯠꯁꯤꯒ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯎꯅꯤꯡꯊꯧꯒꯤ ꯃꯁꯥꯒꯤ ꯐꯖꯔꯕ ꯀꯂꯔꯁꯤꯒ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯃꯦꯆꯤꯡ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯅꯀꯣ ꯋꯥꯏꯠ ꯑꯣꯏꯅ ꯊꯥꯔꯦ ꯑꯗꯣ ꯃꯌꯥꯝ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯗꯤꯁꯇꯦꯝꯄꯔꯁꯤ ꯀꯂꯔ ꯑꯇꯣꯞꯄ ꯑꯗꯨꯝ ꯊꯥꯕꯁꯨ ꯌꯥꯎꯔꯦꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯁꯤ ꯀꯁꯇꯃꯔꯒꯤ ꯑꯄꯥꯝꯕꯅꯤ ꯀꯁꯇꯃꯔꯅ ꯑꯗꯨꯝ ꯑꯄꯥꯝꯕ ꯑꯗꯨꯝ ꯗꯤꯁꯇꯦꯝꯄꯔꯗꯤ ꯑꯄꯥꯝꯕ ꯑꯗꯨꯝ ꯊꯥꯕ ꯌꯥꯏꯀꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯔꯦꯛꯁꯨ ꯈꯔ ꯀꯨꯡꯅ ꯑꯗꯨꯝ ꯍꯥꯞꯄꯦ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯊꯝꯕꯗ ꯐꯤ ꯊꯝꯕꯗꯀꯣ ꯑꯩꯈꯣꯏꯒꯤ ꯃꯈꯟ ꯊꯝꯃꯒꯁꯨ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇꯀꯣ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯒꯤ ꯁꯥꯏꯗꯇꯅꯤꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯁꯦꯝꯗꯣꯛꯏꯕ ꯀꯩꯅꯣ ꯁꯥꯏꯖꯁꯦ ꯁꯨꯃꯥꯏꯅ ꯊꯣꯡꯁꯦ ꯑꯩꯈꯣꯏꯒꯤ ꯁꯥꯡꯅ 5 ꯐꯦꯁ ꯑꯩꯈꯣꯏꯒꯤ ꯊꯣꯡꯁꯦ ꯁꯥꯡꯅ ꯃꯃꯥꯏ 5 ꯂꯣꯏ ꯑꯣꯏꯕꯅꯦꯕꯀꯣ ꯑꯗꯨꯒ ꯁꯤꯗꯅꯦꯕ ꯑꯩꯈꯣꯏꯅ ꯀꯁꯇꯃꯔꯒ ꯇꯥꯟꯅꯔꯒ ꯁꯦꯝꯗꯣꯛꯑꯒ ꯀꯩꯅꯣ ꯃꯥꯒꯤ ꯅꯨꯡꯉꯥꯏꯅꯕ ꯃꯑꯣꯡꯗ ꯆꯟꯕꯤꯈꯤꯕꯁꯦꯀꯣ ꯑꯗꯣ ꯃꯌꯥꯝ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯊꯣꯡꯁꯤꯅ ꯃꯥꯒꯤ ꯇꯦꯜꯂꯤꯁꯤꯒꯤ ꯃꯔꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯊꯣꯡꯁꯦ ꯑꯩꯈꯣꯏꯒꯤ ꯁꯥꯡꯅ ꯂꯣꯏ ꯍꯥꯞꯀꯗꯕꯅꯦꯕꯀꯣ ꯗꯤꯖꯥꯏꯟꯁꯤꯒ ꯍꯥꯏꯔꯨꯔꯒꯗꯤꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯊꯣꯡꯁꯦ ꯑꯩꯈꯣꯏꯒꯤ ꯇꯦꯟꯅ ꯍꯥꯞꯄꯒꯀꯣ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯊꯣꯡꯁꯦ ꯇꯦꯟꯅ ꯍꯥꯞꯄꯒ ꯃꯈꯥꯗ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯋꯥꯔ ꯑꯆꯧꯕ ꯑꯅꯤ ꯑꯃ ꯍꯥꯞꯇꯣꯏꯅꯤꯀꯣ ꯑꯩꯈꯣꯏꯒꯤ 5 ꯐꯦꯁꯇ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯋꯥꯔ ꯌꯥꯎꯕ ꯄꯥꯝꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯗꯤ ꯃꯁꯤꯒꯤ ꯗꯤꯖꯥꯏꯟꯁꯦ ꯕꯦꯁ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯒ ꯁꯤꯒꯤ ꯊꯣꯡ ꯑꯇꯦꯟꯕꯁꯤꯒꯤ ꯍꯦꯛ ꯃꯈꯥꯗ ꯁꯨꯃꯥꯏꯅꯀꯣ ꯗ꯭ꯔꯋꯥꯔ ꯑꯆꯧꯕ ꯑꯅꯤ ꯑꯃ ꯁꯨꯃꯥꯏꯅ ꯍꯥꯞꯄꯦꯀꯣ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯑꯩꯅ ꯅꯝꯃꯒ ꯑꯩꯈꯣꯏꯒꯤ ꯆꯤꯡꯕꯁꯦꯀꯣ ꯅꯨꯡꯕꯨꯗꯤ ꯅꯨꯡꯉꯥꯏꯀꯣ ꯑꯗꯨ ꯇꯥꯔꯒꯁꯨ ꯈꯨꯠ ꯑꯅꯤꯅ ꯆꯤꯡꯉꯒꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯗꯕꯅꯤꯀꯣ ꯑꯗꯣ ꯏꯁꯥꯅ ꯇꯧꯔꯕꯅꯤ ꯁꯨꯃꯥꯏꯅ ꯈꯨꯠ ꯅꯥꯝꯅ ꯑꯗꯨꯝ ꯆꯤꯡꯉꯦ ꯑꯗꯣ ꯃꯌꯥꯝ ꯗ꯭ꯔꯋꯥꯔꯁꯤꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯥꯒꯤ ꯆꯥꯎꯋꯦ ꯃꯥꯒꯤ ꯁ꯭ꯄꯦꯁꯁꯦ ꯁꯥꯡꯕꯁꯨꯀꯣ 14 ꯏꯟꯆ ꯉꯥꯛꯇ ꯑꯣꯏꯗꯣꯏꯅꯤ ꯗ꯭ꯔꯋꯥꯔꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯊꯥꯔꯤꯕ ꯗꯤꯁꯇꯦꯝꯄꯔꯁꯦ ꯑꯩꯈꯣꯏꯒ ꯋꯥꯏꯠ ꯑꯣꯏꯅ ꯉꯥꯛꯇ ꯑꯗꯨꯝ ꯇꯧꯔꯦꯀꯣ ꯋꯥꯏꯠ ꯑꯣꯏꯅ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯄꯨꯂꯞ ꯊꯥꯃꯤꯟꯅꯔꯦ ꯑꯗꯣ ꯗ꯭ꯔꯋꯥꯔꯁꯨ ꯑꯗꯨꯝ ꯆꯤꯡꯕ ꯈꯣꯠꯄ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯕꯅꯤꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯂꯧꯕꯤꯈꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗꯤ ꯑꯗꯨꯝ ꯈꯪꯕꯤꯔꯒꯅꯤ ꯑꯗꯣ ꯃꯌꯥꯝ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ 5 ꯐꯦꯁꯁꯤꯒꯤ ꯃꯥꯒꯤ ꯄ꯭ꯔꯥꯏꯁꯅ 50K ꯂꯩꯀꯣ ꯃꯌꯥꯝ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯍꯧꯔꯒꯗꯧꯕ ꯃꯥꯒꯤ 5 ꯐꯦꯁꯀꯤ ꯃꯥꯒꯤ ꯄ꯭ꯔꯥꯏꯁꯁꯦ ꯑꯣꯡꯂꯤ 50K ꯑꯗꯨꯒ ꯃꯌꯥꯝ ꯃꯊꯪꯒꯤ ꯑꯥꯏꯇꯦꯝꯁꯤꯅ ꯑꯩꯈꯣꯏꯒꯤ 4 ꯐꯦꯁ ꯁꯣꯕꯣꯛꯁꯅꯤꯀꯣ 4 ꯐꯦꯁ ꯁꯣꯕꯣꯛꯁꯇ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ 5 ꯐꯦꯁꯇꯨꯒ ꯃꯥꯒꯤ ꯗꯤꯖꯥꯏꯟꯁꯦꯀꯣ ꯃꯥꯟꯅꯅ ꯑꯗꯨꯝ ꯆꯜꯂꯦ ꯃꯈꯥꯗ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏ ꯔꯨꯇꯔ ꯊꯧꯕ ꯈꯣꯠꯄ ꯆꯞ ꯃꯥꯟꯅꯅ ꯊꯧꯕꯤꯅꯔꯦꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯁꯣꯕꯣꯛꯁꯇ ꯍꯥꯞꯄꯤꯕ ꯃꯥꯒꯤ ꯍꯦꯟꯗꯜꯁꯤꯡꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯑꯁꯥꯡꯕ ꯑꯣꯏꯅ ꯑꯗꯨꯝ ꯍꯥꯞꯄꯦꯀꯣ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯤꯜꯒꯤꯗ ꯑꯗꯣ ꯃꯌꯥꯝ ꯍꯦꯟꯗꯜꯁꯤ ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯑꯗꯨꯝ ꯍꯥꯞꯄ ꯌꯥꯏꯀꯣ ꯑꯩ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯁꯨ ꯑꯗꯨꯝ ꯍꯥꯏꯖꯈ꯭ꯔꯕꯅꯤ ꯀꯁꯇꯃꯔꯁꯤꯡꯒꯤ ꯑꯄꯥꯝꯕ ꯂꯣꯏꯅꯃꯛ ꯀꯁꯇꯃꯔꯒꯤ ꯃꯣꯏꯅ ꯄꯣꯠꯁꯦ ꯂꯧꯈꯤꯕ ꯃꯇꯝꯗ ꯄꯦꯟꯅ ꯂꯧꯖꯈꯤꯕꯗꯣꯀꯣ ꯑꯩꯈꯣꯏꯗꯁꯨ ꯑꯩꯈꯣꯏꯅ ꯌꯣꯜꯍꯧꯔꯤꯕ ꯑꯩꯈꯣꯏꯗꯁꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯑꯃ ꯑꯣꯏꯀꯣ ꯑꯗꯨꯅ ꯀꯁꯇꯃꯔꯁꯤꯡꯒ ꯑꯩꯈꯣꯏꯒ ꯐꯖꯅ ꯇꯥꯟꯅꯃꯤꯟꯅꯔꯒ ꯄꯣꯠꯁꯦ ꯆꯟꯕ ꯄꯣꯠ ꯑꯣꯏꯗꯣꯏꯅꯤ ꯑꯗꯣ ꯃꯌꯥꯝ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯁꯣꯕꯣꯛꯁꯤꯁꯨꯀꯣ 4 ꯐꯦꯁ ꯁꯣꯕꯣꯛꯁꯤꯁꯨ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣꯕꯀꯣ ꯁꯤꯗ ꯍꯥꯞꯄꯤꯕ ꯑꯩꯈꯣꯏꯒꯤ ꯔꯦꯛ ꯃꯁꯤꯡꯁꯦꯀꯣ ꯔꯦꯛ ꯃꯁꯤꯡꯁꯦ ꯑꯗꯨꯝ 2 ꯍꯥꯞꯄ ꯌꯥꯎꯕꯅꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯗꯤ 3-4ꯅꯤꯀꯣ ꯍꯥꯞꯄꯤꯁꯤ ꯗꯥꯏꯔꯦꯛ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯔꯦꯛꯁꯦ 3 ꯍꯥꯞꯄꯅꯦ ꯔꯦꯛ ꯑꯃ ꯍꯦꯟꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯀꯥꯈꯟꯗꯗꯤ 2 ꯍꯦꯟꯗꯣꯔꯛꯀꯗꯣꯏꯅꯤꯀꯣ ꯃꯌꯥꯝ ꯁꯣꯝ ꯅꯥꯀꯟꯗ ꯑꯩꯈꯣꯏꯒꯤ ꯔꯥꯏꯠ ꯁꯥꯏꯗꯀꯤꯅ ꯃꯌꯥꯝ ꯈꯔ ꯋꯥꯡꯍꯜꯂꯤꯁꯤꯅ ꯑꯩꯈꯣꯏꯒꯤꯀꯣ ꯁꯣꯕꯣꯛꯁꯤ ꯀꯣꯜ ꯂꯤꯛ ꯊꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯐ꯭ꯂꯥꯁꯀꯨꯝꯕ ꯊꯝꯕ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯣꯜ ꯂꯤꯛꯇꯨꯁꯨ ꯈꯔ ꯋꯥꯡꯕ ꯈꯣꯠꯄ ꯌꯥꯎꯋꯤꯗꯅꯀꯣ ꯑꯗꯨꯒꯤ
दमकता अखोना डिजाइन जे राइट साइड सिना खरा वांगना स्पेस माना खरा वांगना चनबने फ्रेमवर्क ता सेमबने हाबे तारे को अदुगा मैम को गे फॉर फेस सिगी शोबॉक्स सिगी मागी प्राइस ना 30k को only 30,000 ओदनी को कोगी पुंसी सुपा कुदुम ले होरगा दो बसिगी फॉर फेस की मागी शोबॉक्स सिगी मागी प्राइस से only 30,000 को अदुगा मैम को गी दगी 5 फेस का 4 फेस के चल्लीबा मागी उसे कोई उनिंग थंग वाक्ता ओदनी को जगा मागी उनिंग थंग के फजरबा मागी चेक का चल्लीबा सिंग को मागी उनिंग थंग वाक्ता ओदनी अदुदी मैम ngasi gi furniture gi update se matang se lotion jarage ado मैम ai gi video se मैम na nong na thengna bi yaubiraga di मैम subscribe to shenbiramo khoi gi video jano bu thalak bada khangna bi damak da ko update pi ko matam da ado kana ko mi sinau singna aimda pau phaubi ningba kano ma furniture gi mening da hangba leraga su ko ai gi video sigi Instagram ko gi description da Instagram Facebook ki link hapsabani ado dum changbiraga मैम dum pau phobiro ado मैम ngasi gi di matang se lotion jarage matang gi video da मैम punna mu thengna minarasi